Russia amadi Ukraine gi lan numit tarahumdoi sukraba asida ngasi Russia na Ukraine da lanjangba asigi tarahumdoi suba numit aikhoi tana worldwide Russia na Ukraine da kari tauri leibak ani ase karamba matamda lan tok tori natraga karamna chathari haibasida khadnari bani yengnari bani apaba mi sing na khalli lan tok hibana phai aduga wakan khara khanthaba wat pasing na khalli lan ase sandok pa helak pakaina but said missile lama imang tarabati khangani lan karino lan gi jet fighter singi khonjel tabada kibana niktori ni anyway lan ase yang na loi kiba oisanu natrabati ekhoi dasu effect lakani masigi pochai tanglak pasoida bani numit tarahumdoi ni chupna lan oi khrebagi matungda ahan boina China Russia gi micheng phong no oibagi pau thorakre so far laibak kaya Vladimir Putin gi against ni laibak amani natana aduga laibak kharana tumin lei Putin gi mini so haidi yek na bani so haidi masida laibak kaya na hangna busu yawi hai China da hayu wa khara Russia gi against ta masida gi ngasi Chinese Defense Ministry da gi wa thorakre badudi China gi marwai ba strategic partner kanano hairagadi Russia ni Russia khoigi yamna luna jaba marupni bandhuni ground do ining boy sanu khoigi business relation laigani adak pamari thamgani wapam se Indian media nava Bharat time nasu clear de rakre hojik America na Russia da athing bakaya thamli hanagi matamda China da su athing bakaya thamki aduna America ge sanction nan khraba leibak singna hojik Russia ge support oi phongna amasung phongdana China na haikre Russia na Ukraine da tabalan asigi ninda tawroi amuram da Pakistan ki Prime Minister Imran Khan su matang asida pressure ni asum na hai leibak kaya na mangonda written form da even European Union ki ambassador ki maikai dagi ai bachi ama mangonda laki maduda iri European Union da Russia ki against the vote piu kana bu support tawiya si hayo masida magi kok humang sauki aduga haiki ai kana bu support tawi karigi open haigani Hindustan da so hangbe ya phamase makoi chu vote piki da bane asumna mahak na reply piki amuram da America ki Donald Trump na haidok lure America ki fighter jet ta China ki flag yek laga Russia da lan ta halabati nuai ga da bane masida mayam na mabu yab da nok na khre haidi ngasi America ki maikai di wapam ma thorak ki madudi Syria ki army Russia ki oina changlakre Ukraine da amasung Ukraine ki against the war chathari Waibusu ay marup country singni karamba jawbuano masi expert singna sunahai amuram da Palestine gi mising na openly Ukraine gi against tani aduga Russia gi support ni haikri masigi maram le ahan bada Syria na Russia ga partner oiba ani subana Ukraine the Jews Yahudi amna leiba Palestine Israel ani sidi yekna bani amuram da Russia na Ukraine gi yana drabani na Palestine na Russia gi support torak bani ngasi matam sang na Russia na Ukraine the ceasefire thamkri maram asidagi India macha sing loina na prithibi gi mapam gi mising maduda panduna awaba nangduna leibasing kharama khaidi thokna haure punamak thoklabra thoktibra madugi wafam declare netri nungai tabo wafam amana Bharat ke ambassador ama Philistine da leiba siduna leiramba thengna kre magirumda Ambassador asigi ming Mukul Arya kawi karamna sibano haibagi pau khangri hojik pau mahak Palestine gi Ramallah da leirambani amuram da Israel na Syria da bomb attack tawi ngarang masidagi Syria da asok apan yamna sokhi bagi pau lei ngasi Taiwan gi sky da China gi fighter jet nipan paisin ki asumna marak ta Taiwan da China gi fighter jet sing paisili Taiwan China su hot oirakli khara masigi maram su leigani soidana ichik-chikna Russian TV channel gi pau matungina Putin na haikre mathang Donbass koba Ukraine gi mafam da special operation chathagani amuram di Ukraine gi mafam khuding da Russian tank sing advance oibagi pau ni lambi thong street khuding da tank amasung Russian sipai sing chatpa ure Indian media na so phamase kanna lauri Kyiv city gi maikai pangsilakli Russian forcing amuram da Belarus ta Ukraine gi border da Russian army train gi matengna mathang chansilakli hai masi pu urdu na lawa lashkar so hainari ngasi no widang Kyiv city da air raid yamna kanna chathagani hai maram asina Kyiv ta siren khongduna alert tawkre mauda leiba mi sing amada alert ta leina ba cheksin na leina ba
ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯍꯌꯦꯡ ꯌꯦꯡꯁꯤ